ꯆꯥꯃꯁꯁꯤꯅ ꯊꯥꯒꯦꯕ ꯃꯈꯣꯟꯁꯦ ꯃꯥꯒꯤ ꯀꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯒꯦꯅ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯑꯖꯋꯥꯏꯟ ꯈꯔ ꯂꯧꯔꯦ ꯑꯖꯋꯥꯏꯟꯁꯦ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯞꯄꯒꯗꯤ ꯃꯍꯥꯎ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯣꯏꯈꯥꯏꯔꯒ ꯍꯥꯞꯄꯤꯒꯅꯤ ꯁꯨꯃꯥꯏꯅ ꯅꯣꯏꯈꯥꯏꯔꯒ ꯍꯥꯞꯄꯁꯤꯅ ꯃꯅꯝꯗꯣ ꯅꯨꯡꯁꯤꯅ ꯂꯥꯛꯀꯅꯤꯕ ꯍꯧꯖꯤꯛ ꯐꯖꯅ ꯃꯁꯤ ꯃꯤꯛꯁ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯘꯤ ꯍꯥꯞꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯤꯗ ꯊꯥꯎ ꯑꯣꯏꯅ ꯂꯧꯔꯦ ꯑꯁꯤꯗ ꯑꯩꯅ ꯊꯥꯎ ꯑꯣꯏꯅ ꯂꯧꯔꯦ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯘꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯁꯨ ꯌꯥꯒꯅꯤ ꯑꯁꯤ ꯍꯥꯞꯄꯁꯤꯅ ꯍꯣꯔꯦꯟ ꯁꯃꯣꯁꯥꯗꯣ ꯀ꯭रिꯁꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯊꯛꯇꯣ ꯊꯥꯎ ꯍꯥꯞꯄꯁꯤꯅ ꯍꯣꯔꯦꯟ ꯁꯃꯣꯁꯥꯗꯣ ꯀ꯭रिꯁꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯊꯥꯎꯁꯦ ꯑꯩꯅ ꯆꯥꯃꯁ ꯃꯔꯤꯒꯨꯝꯕ ꯍꯥꯞꯈ꯭ꯔꯦꯀꯣ ꯊꯥꯎꯁꯦ ꯑꯁꯤꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯒꯗꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯈꯨꯗꯨꯝ ꯇꯥꯁꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯑꯣꯏꯅ ꯇꯥꯅ ꯂꯩꯕ ꯑꯁꯤꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯒꯅꯤꯀꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯤꯡꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯍꯥꯞꯄꯤꯔꯅꯤ ꯏꯁꯤꯡꯁꯦ ꯁꯃꯣꯁꯥꯒꯤ ꯃꯌꯥ ꯇꯣꯠꯄꯗꯤꯀꯣ इसिंग यामना हापिरोय इसिंग जे खजिक खजिक तौना हापगा कंगना तोपीगनियबा तिलहौ अदुदगी मोरो तेकपा अदुदगी करी पत्ता हापिरनी करी पत्ता से हना हापनी अदुदगी मोरो तेकपा अदुदगी हौजिक आलू से अइना असिदा अफुटपा ओइना लौद्रे सिदा पिक्तक तौना अइना पीस ओइना सोइरे अदो कनागुंबा अफुटपा ओइना सिजिनागे हाइबा तारगदि आलूदो कुमना फुटपिरो अदुगा मकु खोगा तखाइरगा ngौबिउ हौजिक आलू से हापिरे तुमसे चांग हापिरनी अखोना करिगुमा मतमदा ngौथों तौबा मतमदा मचनजीदो हाप लोइबगा ngahak amu anida olaga thum hapchendiuko thum hapagadi thuna longthagani aba machonjido hojik maise medium flame da thamgani aduga manada makum kupsilani makum se kupsinduna minute 10 gumba thamgani hojik asida jaingang makona ma hapirani मोरो असुबा चामच तंखाय मा
ꯑꯗꯨꯗꯒꯤ ꯖꯤꯔꯥ ꯑꯁꯨꯕ ꯆꯃꯁ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯆꯃꯁ ꯇꯪꯈꯥꯏ ꯑꯃ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯤꯟꯗꯨꯅ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯊꯝꯂꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯥꯔꯦ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯖꯦꯔꯨꯝꯒꯤ ꯃꯑꯣꯡꯗ ꯇꯛꯀꯅꯤꯀꯣ ꯑꯁꯤ ꯉꯁꯥꯏꯒꯤ ꯑꯥꯂꯨ ꯉꯧꯕꯗꯣ ꯑꯗꯨ ꯍꯥꯞꯄꯤꯔꯅꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯍꯥꯞꯄꯁꯨ ꯍꯣꯔꯦꯟ ꯑꯥꯂꯨ ꯉꯛꯇ ꯑꯣꯏꯔꯁꯨ ꯍꯥꯎꯔꯣꯏ ꯃꯁꯤꯒꯤ ꯖꯣꯏꯟ ꯇꯧꯔꯤꯕ ꯁꯃꯣꯁꯥꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯃꯩꯗꯥ ꯃꯇꯨꯝ 4 ꯈꯛꯇꯨꯅ ꯁꯃꯣꯁꯥ 9 ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯃꯇꯨꯝ ꯑꯃꯈꯛꯅ ꯑꯅꯤ ꯊꯣꯛꯄꯅꯤꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯩꯔꯨꯕ ꯇꯥꯔꯒꯗꯤ ꯁꯃꯣꯁꯥ ꯑꯃꯗ ꯂꯨꯄꯥ 10ꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯦꯕ ꯑꯗꯣ ꯃꯩꯗꯥ ꯇꯦꯡꯀꯣꯠ ꯑꯃꯇꯪꯇꯅ ꯁꯃꯣꯁꯥ 9 ꯊꯣꯛꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯦ ꯁꯃꯣꯁꯥꯁꯦ ꯌꯨꯝꯗ ꯍꯧꯔꯒ ꯑꯗꯨꯝ ꯆꯥꯕꯤꯌꯨꯀꯣ ꯑꯩ ꯃꯊꯪꯗ ꯉꯁꯤꯗꯤ ꯃꯩꯗꯥꯅ ꯍꯧꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯥꯅ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯍꯧꯖꯤꯛ ꯁꯃꯣꯁꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯊꯥꯎꯗ ꯑꯃꯨꯛ ꯇꯥꯎꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯁꯃꯣꯁꯥꯁꯦ ꯇꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯒ꯭ꯌꯥꯁꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡ ꯑꯁꯤꯗ ꯊꯥꯎ ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯁꯃꯣꯁꯥꯁꯦ ꯇꯥꯎꯕ ꯃꯇꯝꯗ ꯊꯥꯎ ꯂꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯣ ꯊꯥꯎꯁꯦ ꯌꯥꯝꯅ ꯍꯥꯞꯄꯦꯅ ꯌꯥꯝꯅ ꯍꯦꯛꯇ ꯆꯪꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯁꯃꯣꯁꯥ ꯇꯥꯎꯔꯕ ꯃꯇꯨꯡꯗ ꯊꯥꯎꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯑꯉꯧꯕꯗ ꯑꯇꯩꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯊꯥꯎꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯥꯍꯟꯒꯗꯕ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯁꯥꯔꯗꯤ ꯌꯥꯔꯦ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯂꯅꯤ ꯑꯗꯨꯒ ꯁꯃꯣꯁꯥꯁꯦ ꯊꯥꯗꯕꯤꯔꯅꯤ
mây se medium flame na thamgani kariguma mây se ne yamna kanba taragadi horen samosa se mathak tangai kara to kani aba manung jawna muloi aduga mathak ta bubbles thorkani aba yengbiu samosa se bubbles amta thokte aduna mayamna samosa hobo matamda mây se kanhan biganu mây se medium flame da thamlaga tap tap na yai yai binu ngogiu hojing samosa se machu se golden brown hoide yare aduna lokthok pirani takhaire hojik chutney se takpa loire idogi manung sisu yam phajana mulle mayam ai ngasi gi samosa amadi pudina gi chutney se sembo loijare ado video sisu matang asida loisinjarage mayam video se loini yengno batunga like tawbiramu duga comment tawbirau anobo oiragana subscribe to view subscribe to batungda bell button number kaubiganu